Mga asigi manungda state asida ngagi pothok awatpa lehendanaba angamba thakta honari haina Department of Fisheries ki Director T Phulen Meitei na phongdurakle wafam ase DIPR na paring naina chatharagliba mid the press ke thorom na mahak na phongdukhibane Manipur lenga ki Fisheries Department na paikhatliba thabak thorom sing miyam da mamutta na khangnabagi pandam da pangthokhiba thorom aduda Fisheries Department ki Director T Phulen Meitei Joint Director and Hemchandra Amade Department asigi maru oiba official singna sarvya ke Nichai Pachu Chekta Laiba DIPR ki auditorium dangasi pangthokhiba thorom aduga mari leinana Director T Phulen Meitei na hai State asida chahi amada darkar leiriba ngagi pothok asi chawrakna metric ton lising humfu manga romne masigi manungda chahi amada metric ton lising kuntraga taret puthokpa ngame wat iba ngagi pothok asi menkhatnaba mapal lamdagi pusilakle mapal lamdagi nga sing asi state asida pusilakpada yamdrabada numit nifuga manga rom changi State asida nga sing asi pusilakpada matam changba ama oibana nga sing adu pumdanaba honaba makhal makha kyagi hakchang sokningai oiba chemical sing sizinaribane miyamda hakchang sokloidaba nga amadi lamdam asigi nga mi sing chawkhatnaba department na tongan ba thaurang sing paikhatle department na lamdam asigi nga mi singi damak central sponsor scheme ama oiriba Pradhan Mantri Matsya Sampada Yojana PMMSY amade State Lengakna paikhatliba Loktak Livelihood Mission LLM na chingba paikhatli Kim ani asigi makhada ngami singda tongan bu khudong chaba sing pire State asida watliba ngagi pothok ase chahi ama ani asida hektamang menkhatpa ngamloidaba ama oibana department na nga macha sing puthoknaba hatchery na chingba ngami singna paikhatnaba promote tawri haina mahana phungdokhe mana makhata na hai Manipura chahi amada nga macha million chamri rom darkar lei masigi manungda chahi amada state asida nga macha million chahumga kun rom puthokle walhaudiba nga macha gi masing million kun rom ase mapaldagi pusilakle nga macha gi awat ase menkhatna department tangkak naina thaurang thoshil kaya paikhatuna honare state asida nga yokpa yaba pun hectare lising hufu manga ka Chamapan futara mga rompak chawbong wetland lay masigi manungta hawzik state asida nga yokliba ase hectare lising kunrom khaktane lemhoriba hectare lising nimfurom asidade nga yokpagi thabok paikhatri lemhoriba wetland sing ase aikhoina thidoktuna mafam sing asida nga thadaduna nga gi pothok hena puthokna ba khonaba change state asida watliba nga gi pothok ase chawrakna metric ton lising taraga taruka chamapan futara mangane watliba nga gi pothok ase chahi manga khudinge Hengathanaba honari. Masigi fibam asida changshilagade lakliba chahi taraga mga asigi manungda state asida ngagi chathokta awatpa leiroi haina khalli haina mahana makha takhe. Mapangi nga si chaba matamda khoigi carcinogenic agent mayam ama cancer thon be aba agent mayam ama yawe have si medically scientifically proved torobane Tripura gi scientist amana nga si koina ro sareng kari klase starting ida ising the thing manataba tap water da second taram thadok pi hai nga matumamda tap water da running water da ketang chenda ginaba adagi koi some example loina Meitei gi Manipur gi fa nga asiga mapan gi ro amaga thamina matamda mapan gi ro dudi haying tong de haibagi complain la kai na ta chemical mayam am yoram na haying na tongam da 250 300 piba nga do akoi adum ngang keno kai da fish vendor mayam da loina bak supply to bangam ne haina ngam cha nga fish farm to riba kangbu singchina haire andra dagi lakpa nga sina sum hong gi bisi da moina market to sum capture toxin gi da akoi gi ngami singchina tangai pataba ningon chakoba mela gumba dagi imoinu mela gumba sida to bai wani aduga hojikti health benefits se akoi gi organic fishes mayam gi health benefits se khangak padagi khara ngamba mi gaidi akoi gi local nga singsil loina bak tongnare except sareng natan Manipura sareng yokpagi matangda palladuna mahana makhata na hai state asida sareng mai pakna yoktuna puthokpa ngambata natana sareng macha puthokpa ngamle ngami singna sareng yokpagi thabak paikhatpa asida department na mateng pangbani sareng macha ase department na hauzik maki oina puthokpa leitre ngami kharana lanai oina puthokpane lamdam asigi ngami singna puthokliba sareng ase mapaldagi pusilakpa sareng dagi mamal khara tangba oi adubu aikhoigidi puthokliba sareng asidi chabada hakchang sokloidaba amane masigi mathakta sareng haiba ase aikhoigi lining laishorgi thauram sing amade natka yamna mari leinana nga ama oibana sareng atekpa puthokpa ngamba nungaiba amane ngami sing
पाक सन्ना सरेंग योक्तुना nga ase marang kaina puthoklagadi mamal khara tangliba ase hantharakani thase haina mangna makha takhe अखोई मणिपुर की ngami sing sareng macha फजन ब्रीदिंग तब ngame अखोई मणिपुर दा पुथोक sareng macha ने अखोइना नहान योन मगी एडवर्टाइज तौजकी बदो अदुगी मतकता sareng लोइबा अखोई केनो दगी लपु पातेरा दगी रोहेंद्रो को वैचेने नामा नेशनल फिश फार्मर्स डे निमित्ता अवार्ड पिरक्तना हौजिक सेमा से IAS मैमगी कोचिंग ट्रेनिंग सेंटर अखोई मसूरी दा चलगा sareng kamaina loigdagi haibsigi maramda parata ore na sareng loibse khoi manipur da hojiti manipur gi akhoi gi ngami mem singchina atopalam da bawta takpa yawrabani sareng gi setna sareng si paksan na loira agadi akhoi gi wetland mayam am su leiribani na paksan na loira agadi akhoi na 1200 rupees per kg piri se handa halakpasu ngambaya sareng loibagi khudong chabase hojiti training pibi namsu yam leire duga akhoi department su sareng loibagi maramda training pig haiduna thorang tawjari